ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯃꯈꯩꯗꯤ ꯃꯤꯇꯩ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯅꯤꯡꯗꯦ ꯃꯤꯒꯤ ꯈꯣꯡꯌꯥ ꯎꯐꯨꯟꯗꯁꯨ ꯂꯩꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯤꯡꯈꯥ ꯇꯝꯃꯒ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯣꯡꯇ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗꯦ ꯑꯗꯨꯒ ꯃꯤꯅꯁꯨ ꯅꯩꯔꯒ ꯑꯣꯠꯂꯒ ꯀꯤꯔ ꯆꯦꯟꯒꯗꯕꯁꯨ ꯅꯠꯇꯦ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯠꯅꯁꯦ ꯍꯥꯏꯒꯅꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯆꯥꯁꯨ ꯊꯥꯗꯣꯛꯀꯅꯤ ꯆꯠꯂꯣ ꯃꯤ ꯍꯥꯠꯅꯧ ꯍꯥꯏꯅ ꯏꯟꯖꯟꯒꯅꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯕ ꯄꯥꯝꯃꯤ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯅꯤꯡꯗꯦ ꯈꯣꯡꯌꯥꯒꯤ ꯎꯐꯨꯟꯗ ꯍꯤꯡꯅꯤꯡꯗꯦ ꯑꯗꯨꯅ ꯅꯣꯡꯇ ꯑꯣꯏꯔꯁꯨ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯂꯝꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯨ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯋꯥꯕꯗꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯦ ꯉꯁꯤ ꯃꯣꯏꯅ ꯄꯥꯝꯖꯕ ꯇꯥꯔꯒꯦꯠ ꯗꯣꯛꯇꯔ ꯇꯝꯒꯗꯕ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯒꯗꯕ ꯑꯦꯁꯣ ꯇꯝꯒꯗꯕ ꯃꯥꯒꯤ ꯇ꯭ꯔꯦꯠ ꯂꯩꯅ ꯗ꯭ꯔꯤꯝꯁꯇꯣ ꯂꯩꯅ ꯏꯃꯥ ꯂꯩꯕꯥꯛꯅ ꯂꯨꯏ ꯍꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯈꯨꯟ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕꯁꯤꯡꯁꯦ ꯀꯔꯣꯝꯗ ꯄꯨꯕꯤꯒꯗꯧꯔꯤꯒꯦ ꯉꯁꯤ ꯒꯣꯔꯃꯦꯟꯅ ꯁꯤꯒꯤ ꯔꯤꯛꯁꯁꯤꯃꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ ꯃꯣꯏꯒꯤ ꯔꯤꯛꯁꯁꯦ ꯀꯅꯥꯅ ꯂꯧꯕꯤꯗꯣꯔꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯅ ꯌꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯏ ꯄꯨꯔꯛꯀꯗꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩ ꯈꯨꯟ ꯉꯥꯛꯄꯅ ꯂꯨꯏ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯂꯨꯏ ꯍꯥꯏꯅ ꯆꯠꯂꯤꯕ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯟꯁꯦ ꯀꯔꯣꯝꯗ ꯄꯨꯕꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯒꯣꯔꯃꯦꯟꯗ ꯑꯩ ꯍꯪꯅꯤꯡꯉꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯂꯩꯇꯕ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗꯦ ꯃꯃꯥ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯀꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯅꯨꯡꯁꯥ ꯁꯣꯔꯅ ꯍꯣꯜꯂꯤꯕ ꯃꯈꯩ ꯃꯤꯅ ꯍꯧꯔꯛꯄꯗ ꯃꯤꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯈꯟꯕꯤꯒꯅꯨ ꯉꯁꯤ ꯃꯣꯃꯣꯟ ꯅꯣꯛꯂꯁꯨ ꯍꯌꯦꯡꯗꯤ ꯂꯃꯟ ꯁꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯒꯅꯤ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯂꯃꯟ ꯁꯤꯡꯅꯤꯡꯒꯅꯤ ꯉꯁꯤ ꯌꯦꯁ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯍꯦꯛꯇ ꯁꯤꯡꯅꯤꯡꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯀꯣꯛꯅꯤꯡꯉꯥꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝꯗ